IMPHAL YAIRIPOK LAMBI SAMJINBIDABADAGI नुमित हुमनि LAMBI THINGBAGI खोंजंग चांगसिलना लाक्लबसु मरी लेइनाबा सिंगना रेस्पॉन्स अमता पिरक्तबनिना ngasi Numidangwairam Pung Dagi Henna Kanba Khongjang Changshillagani haina All Kanba Road United Clubs Organization Akurkogi convener Lenin Hirom na phongdorokli TOMTVENTERTAINMENT team amana IMPHAL YAIRIPOK LAMBI THINGBAGI Khongjang Changshilliba adu yengsin bachet pada wafam ase phongdokladuna Lenin Huidrom na makhatana hai LAMBI ase sembi dabagi mayokta akurko Mairapaibi amade yamna numit humni LAMBI THINGBAGI Khongjang Changshillabsu mari leinaba sengi maikaidagi response ama fauba laktaba asi laibak thibane Maram aduna khongjang ase hena kansinaba sem saba loide ngasi Numidangwairam Pung manga fawgi manungda mari leinaba singna lambi ase sembagi matangna chapchaba wafam ama thamdrabadi lambi tawkhaiba yauna lambi pading asida leiba water supply amade power substation thingsinbagi khongjang changsinaba sem sare haina manam section wa thamlakle kaigumba hariba khoina Khongjang Changshillabsibo makha taba mogi mari leinaba department dagi adugumba response amta laktrabanina hauji aikoi ngasi Numidangwairam Pung manga dagi di aikoi makha taba khom hana mamang mangjong na thamjaki ba koi mai sing yauna madi lambi tokthok po yawba adugumba khongjang akanba sing ngasi pung ni manga babugi manungda koi response laktraga di madugumba khongjang akoi changjan ba sem saraga leire kaigumba masi bogda akoi response laktaba taragadi akoi masigi akurkogi area manungda leibada natana akoi apunba manipur gi oiba adugumba khongjang jingbo akoi lauthongna na ba mari leinaba civil society organization lambi sida chaminari ba adugumba loop sing punjal laga apunba akoi manipur pumba da bo khongjang changjan na ba koi kanna koi sem sajari maramaduna akoi mari leinaba department na akoi akanba yamna violence oiba khongjang jing changjal laktri ngaida athubada akoi phirep ama lobiduna lambi sembasi hobiyu kaigumba haudadana sum akoi changjaliba khongjang jibu thawoi wawoi daba praja miyam gi awa jibu sak khangbi daba dum ba kaino ma laga di madu changjallakadaba khata ba khongjang singdi adugumba yamna violence oiba khongjang oirakani haibasi koi khanjan biraga athuboda lambi semba hobiyu haidana kurko gi maikai diga appeal tawjari